Pau. Ngasidagi hongna Manipur State Transport ki Inter-District Passenger Service haukrabasu passenger sin thoknaraktuna Churachandpur natraga Sanapati tamna chatnakhibagi mami chawna takhide. Hindu Organization kayagi apunba kangbu amana Manipur gi irang asigi matangda memorandum pishin khraba matung PM Office na Manipur lengakta Manipur gi hojik oiba fema asigi matangda report pikhalak na bakhangalakre. Thasagi amada khonghampat mayai lekaidagi mioi ama lekhidaba thodokta chenabani haiba mioi taruk police na faba ngamkhibaga loinana makhataba wahang bahang sathaba hokre. Amade miyamdagi sale gi demand tawbada chenabani haiba lona thingkraba KCP PWG gi mioi mari khulaiga konana Manipur police na faba ngamkre. Kharamjari ISCOM Manipuri Pau meeting tabiri bukhwai puna magbu taramna oksari hauji pau sandokna pizari Manipur State Transport ki Inter-District Passenger Bus sing mahosagum chalhanna ba hotnaragani haina ngarang lenga ki order amana khanghalakhraba matung ngasi miyamna thoknaraktuna bus tonglaga kangpokpi phauraga Senapati maikaida miyamna chatnakhi Haibadumakti Thokidre, Nakal Amaromdana, Infaldagi, Bisnupur Fauraga Churachandpur Tamna, Chanagadaba passenger Amata, Lakhidabagi Mami Chawna Takhe, Adumakpu passenger Kharade, Infaldagi, Bisnupur Fauba, Chatnabagi, Tongnabadi Uke, Lamdamasi the law and order Gipibam Kara Fagalakpadagi order as it Tokibani Haide. Irang Asilayrakpatha Tarama Panasi Manunda, Inter-District Passenger Service Silengakna, Hauna Buhonrakpa, Handaki Asin Anirak Shubane. Chief Secretary Vinit Joshi na thorakhiba order amagi matung ina lengakna security ki tangai fadaba jackson thorang sing yengsilaba matung da warep asi laurakhibani hairi khongthang asi miyam gi awaba kharadang oirabasu koknana lokhatpa thorang amane miyam gi yaifanaba thorang tawriba asida kanagumba mioi kanglup amana apanba pirakpa thoklabadi madu taraina lauroi haibaga loinana maduda chenariba sing adugi mathatta logi matung ina akanba action lokhat kani haina order asina makhatari Rashtrahit Sarbopari Sangathan Yauna Tongan Ba Hindu Organization Kayagi Apunba Kangbu Amana Manipur Thokliba Irang Asiga Mari Lainana Prime Minister Narendra Modi da Memorandum Pisin Kraba Matung Prime Minister Office Tagi State Government Hojik Oiriba State Asigi Phibam gi Matangda Report Pirak Naba Khanghalakre Hairi Haukiba November gi tang kunthra da pisin kiba memorandum aduda Rashtrahit Sarbopari Sangathan gi founder president Shohan Girina Prime Minister gi pukning singsiladuna hai tha kun fazilak labairang asida akanba mityeng sanghaudrabadi wathok asi India pumbada yaurokloi hainingai leite kuki terrorist singna violence case tathabada natana thokliba irang asi hena chawthokna ba China Pakistan Bangladesh amadi Myanmar dagi mioi kharana achakpa maida gi haibagi thawong sathari amaromda kuki terrorist singna drone attack missiles attack Ain kaina changlakba sing leihanba drug karbar tauba mi faduna terrorist sing thadu haiba demand tauba amade maram chadana tokhaiba lenga ki demand taubana chingba anti national oiba thabak kaya leptana chathari haike oirakli ba fibam sing asi yenglaga suspension of operation handokpa kuki narco terrorist singi mathakta surgical strike chathagadabani haiba wafam sing Prime Minister da pishin khiba memorandum aduda yauke Memorandum Pishin Badu da Rashtrahit Sarbopari Sangathangi Chief Patron Member Oiriba Manipurdagi KSS Bhakta Kumar Maitai Amadi MM Indrajit Atopaming Mairaba Moirangsu Saruk Yakhi Haukiba Thagi Tang Kuntra da Khonghampat Mayai Lekaidagi Takhelambam Indra Kumar Kauba Mioi Ama Khul Ngakba Singni Haiba Mioi Kharana Phaduna Pukhraga Tamthiba Muongda Fu Chaiba Taubadagi Laikidabani Haiba Thodoga da Chenaba Mioi Taru Police Na Fare Hairi Pharaba Mioi Singadudi Khongampat Awang Lekaidagi Laisram Rajesh Atopaming Akhu Singh Jahini Fumari Apokpa El Yaima Singh Loitang Lekin Thabidagi Saikom Rajesh Singh Chahi Kunmanga Apokpa S Priyok Kumar
Kongampat Kunaudagi Sijaguru Mayum Hari Dayananda Sarma Jahi Kunithoi Apokpa S Sunanda Sarma Konghampat Awang Lekaidagi Laisram Ngamba Maitai Jahi Kun Manga Apokpa El Sana Maitai Potsangbam Kulen Mayai Lekaidagi Langam Luangba Maitai Jahi Kuntraga Humdoi Apokpa El Ina Kunba Maitai Amade Kamaran Mamang Lekaidagi Laisram Diction Singh Jahi Kunmathoi Apokpa El Dines Singh Kawi Hairi Thagdo asigi matangda Sekmai Police Station da case ama lokhalaba matung makhoi taruk Imphal Police Station gi lockup ta thamkhre hairi Tha asigi tang ani da thokiba thodok amada Manipur Police ki kangbu amana kakching lamkhai da thiba humbagi thabak sathabada lona thingkraba KCP PWG gi mioi mari khutlai ga konana phare hairi Faraba Mui Singh Adudi Sandham Prem Kumar Singh Atopaming Laikai Jahinifu Manga Saikom Sidan Singh Jahi Kuntra Humdoi Nongmaitem Haridas Singh Jahi Yankai Taru Amadi Kundong Bam Tomba Singh Jahinifune Makoi Mari Selgi Demand Tauba Amade Logi Wangmada Kulai Thambagi Thodok Singa Mari Lainana Police na Fakibani Hairi Makoi Digi Magazine Yauba 7.26 MMG M20 pistol ama 7.26 into 25 ki life round ahom mobile phone manga 4-wheeler ama KCP PWG ki demand letter amadi KCP PWG ki blank tax receipt marifu fagat le hairi Tengnopal District ki Laithau amadi Moltham Khun anigi marakta thokiba Iraibak Iramda Manipur gi Ningtam Langi Khongsatta Thawaina Pontha Pikraba Athauba Tarahumdoi gi Kumon Thoranga Loidana Ningsing Khubam Maikhum Hangdopagi Thoram ngase Mioi Lising Kayana Khuzing Oiduna Pangthokre Athauba Tarahumdoi Ningsing Thoram Lupna Sinduna Athauba Tarahumdoina Yatakhiba Imphal East District ki Andro Khuno Torong Thel Kamu Koireng Integrity Pakta ngase Pangthokiba Thoram aduga mari leinaba Warol Loop asigi convener Laisram Ningthauna Paumi Singda Pireduna Haukiba ing kumja ing lising aniga kun humdoi da thokiba laibak thiba thodok aduda Iraibak Iramdam gi damakta thawaina pontha pikraba athauba tara humdoi bu ningsingba oina athauba tara humdoi ningsing thoram amasung ningsing khubam maikhum hangdokpagi thoram ase pangthokpani thoram ase chahi khuding gi lobasina sinduna miyanga loinana pangthoklagani loinana miyangi matenga loinana mafam ase henna phajaba mafam ama semgat ningbagi apamba sulai haike Mahagna Makhatana Hai, Kubamasibu, Semgatpada Amadi, Tauramasibu Pangthokpada, Wakalgi, Pangalgi, Portki Amadi Selgi, Mateng Pangbirakiba Amadi, Ngastigi Tauram Asida Mio Lising Kayana Sarukiaba Laktuna, Atoi Basingi Kubamda Atauba Singi Kubamda, Laisukat Kiba Kuding Makbusu, Lup Singna, Tagat Bafongdok Sari Haibawafam Tangki. Masi Hokiba Sahi 2023 December ki Poda Lekidava Athoba Tarom Duigi Common Thoram Makum Hambagi Thoromni Asi Lapiriba Landamdi Lapiriba Marapaibi Club Naharan Singbu Athoba Tarom Duigi Nising Thoram Lupna Hanahana Tagatpa Medikai Kumava Utsari Loinana to Tangulaita Rabangasi Manipurgi Warabatada Mayamna Punbagi Wakalon and the Santi Wakalon the Punasapnasi Habigi Santi Paujenga Santi Paujen Galoinana Nasi Atoba Tarom Digi Makum Hamid from Masi and Dogi Torong Ten Kumukuring the Kantok Sabini. Yam Punamang Lapida Mukta Atoba Tarom Digi Committee Lumna Han Kaikuna Seri Musum Cook Nonseri. Makata Rakoda Nasi Makum Hangopagi Toromsi Mayamgi Mamang da Point Hangokere, Dubu Soba Manipuri Warimu when a bit among Tobotarom the committee Honazabadegi Manipumiam Mating Pampir Pushing pushing a sissy book Sabangam de Dubu Makatana Mayami Shodo Kumbirgadi Asoba Integrity Park Ama Pangkok Nabagi Sagat Nabagi Matam Sangna Kuki Amadi Maitay Anigi Marata Togliba Lal Asina Miyangi Thamui the Pen the Bakaya Lay Amade Miyangi Pen the Bagi Taina Famsi Mapi Mapa Oiba Lengata Taina Basi Mahosani Adubu Miyangi Ihogi Minda Huranba Lutauba Kutbu Amanasu Miyangi Ihogi Minda
खुदोंग साबा लौरब्रा हाइबसी चिंगनदबा ngamde aikhoi maitai masel yumai thanaraga awanba karisu purakloi ipa ipugi wahida kalak mangda chang taba haibadu thokani haina political activist sapam kanglaipalna phongdorakle wafam singasi tongan tongan ba awang nongpok chingkhai maikai gi lamsingda ningtham maru marang yenthokpagi thoramda phongdokhibani mahakna makha tana hai miyangi ihau haufam thoi adubu ihau asina aikhoi masel onsinnabagi maikaida चटखिगदब ओइरगदि करिसु कानब लैते नाकल अमरोमदा मैतैगी युमगा अतोप फुरुकी वाफमगा यामना खेनब लै महाकना मखा ताना हाई मियांगी इहौ हौफम थोई अदुबु इहौ असिना अखोई मसेल ओनसिनबगी माइकैदा चटखिगदब ओइरगदि करिसु कानब लैते नाकल अमरोमदा मैतैगी युमगा अतोप फुरुकी वाफमगा यामना खेनब लै अखोईगी युम अमदा उरेप उयुम तमलिबा मफमदा इबुदौ नोंगसाबगी खुबमने लाइनिंग थौ सनामही अमदी इमालय मरेल सीदबी थौगल फंगजरी बनी असिगुंबा मफम अमबु एमएलए गिनी नत्रगा मिनिस्टर गिनी हाइदुना युम अमा हेक्ता मै थाबसे चुमदे हाइखी जरीबसी चही अमगा थाग निपान सही अमगा थातरे निपान सुजलाबा इहौ सिदैदा खमथेंग न वाराबा खुनायम ओइरकगदी हयें तुंगदा चिंजाक तमिपान तांगकने हाइदुना अखोई ngasi mana masing thabagi thorom se koi changsil lakuni sigi mafam sidaida lopari tara hena koi mana masing thadori adugi ahan bagi oina hunnana ba murumrang sing do koi sinabani simaina tonga tonga mafam da koi khungna chana ba sing sidaida koi ngamnana ba chinjak tami pan tangdana ba achumana tung tarakpada achumana mai pa na bagi adugumba forum sing sidaida koi sanction na ba honestly I have from saying see मैम द थुमजनिम सिंगजमई द लेबा तोंगान तोंगान बा मैरा लुप कया ना पुनसिलगा सेंबा सिंगजमई अपुनबा नुपी लुप ना सिंदुना सिंगजमई पार्किंग द लुप असेगी थौमी सिंगना लुचिंग पुरेल कोरोंगान बा खुमन गी मथकता पालिबा एक मरम सादे खुदकता हंदोकदबनी हाइदुना खोलाउ कया लाउदुना ngarang numidang protest tauखे इंग्लिसिंग अनिगा कुनहुमदोगी मीगी तांग अहुमदगी हौरगा कुकी नार्को टेररिस्ट सिंगना तंपाकी लम सिंखोंग चिंगयादा सथरकलिबा मरु ओइना मैतैदा अटैक तौदुना मिहात मिपुन सथरकपा था 19 सूरबा फावबदा इंडिया गवर्नमेंट ना नाकोइनना सपोर्ट तौदुना चथरिबा लालोंग असे सिंगजमै अपुनबा नुपी लुपना अकनबा मोंगदा कंडेम तौई हाइरी मणिपुरदा खुनगाक पकरमना थोरखि हाइबसी इंडिया गवर्नमेंट अमदी स्टेट गवर्नमेंट ना खंगदबने मरमदे लाल असिगा मरी लैनना मणिपुरदा थादोरकलिबा सेंट्रल फोर्स मयाम असिना थमुई सेंगना मथौ तौदबा मैतैदा ओनसिलगा खुद थाबा लोनना अमदी फोंगना आर्मी सिंगना कुकी नार्को टेररिस्ट सिंगदा सपोर्ट तौबा मसिना ताकपदी लाल असे इंडिया गवर्नमेंट ना मतम सांगना प्लानिंग तौरगा सथरकपा लालोंग अमनी हाइबसे मणिपुर मियामना मयक सेंगना खंगबा मथौ ताई हौजिक कुकी नार्को टेररिस्ट सिंगना लोगी वांगमदा सथरिबा लाल असिगा मरी लैनना इमालैबा कन्नबा प्रजा सिंगे लनथुम ngaknaba amade miyoibagi mamal yamlaba thawai kannabagi damakta lanthengnariba khul ngakliba sing amatta phaba yaroi amasung NIA na koronganba khumangi mathakta paliba ek khudakta lokthokadabani phaba yaroi karigumba phaba punbagi thabak satharaklabadi singjamai apunba nupi lupna manipur miyamna sangsilakpa iho khudingmakta saruk yagani loinana लैमखोंगी आर्मी के मनुंगदा थीबा खंगदना लैरिबा कमल बाबू मियोइबगी मिनुंगसी येंगलगा थादोरकदबनी हाइबा वाफम सिंग थमलकले अरामबाई तेंगोलगी लुसिंग पुरेल कोरोंगानबा खुमनगी मथकता NIA ना पालिबा एक अमदे हौजे कोरोंगानबा खुमनबु फानबा होटनरिबा असि खुदकता लेपियु खुलंगाकपा सिंग फाबा यारोय अमदे मणिपुरगी पुलिस स्टेशन तरुकना कोनबा मफम सिंगदा नौना आर्म फोर्सेस स्पेशल पावर एक्ट थमजिलकलिबा असि लखथु हाइबा खोलाउदा ngarang numidang sagolban amadi kaisampat paringda masing yamlaba maira paibi ima ibel sing thoraktuna mairagi khongjang sangsinkhre कुकी खुला
मिराई पाइबसिंगना मैतै मिचम मियामदा लंदारकपा चाही अनि फाजिल्लकदौरबा सिदा मैतै सिंगबु कन्ननबा अमदे मणिपुरगी सक्तम कायबा यारोय हाइना मसागी ओइजबा पुनमक थादोक्तुना खुनगाक्लिबा इचा सिंगबु हिरम अमतदा फाबा पुनबा यारोय हाइना ngarang numidangsu Thobal district ki tongan ba mafam kyada ima ibel singna khongjang jangsankhrai Thobal Fauden Kairambi amadi Moirang Paligi Maira Paibis singna khutta Maira Paiduna Maira Khongsat Chattuna Icha Arambai Tengol da lakba case khudingmak withdraw tau khulngakpa faba yaningdei Icha korongan bada siriba maral handokadabani Manipur gi saktam kaiba yaroi haina thaba placard sing sizinnabaga loinana kholaw kyasu lauduna khongjang jangsin khe Thobal Sabal Tongba Wangmataba Community Hall da so mafamadugi Maira Paibi amade club sing na sinduna ngarang numidang Icha Arambai Tengol da lakpa case khudimag withdraw tau khulnga pa faba yaning day Manipur gi saktam kaiba yaroi Manipur dagi Armed Forces Special Power Act khudakta lauthokadabani Army camp ta changkiba thiba fangdana leiriba Laisram Kamal Babu Miyam da tek ta kaidana sinagadabani haina thaba play card sing sizinnabaga loinana Kholau kya sul lauduna khongjang sangsin khe Chandel Forest Division na sinduna ngasi Malem Singh School gi principal Father Aloysius na Thoramapu amadi athoiba mithungoina school gi oja sing amadi staff singa punna saruk yaduna pangthokhe ngasi gi thoramaduda DFO Chandel Dr N Munal na haikibada lamlakki sa uchek sing asi mapuna aikhoi mioibada pirakpa khwaidagi mamal yamba khudolni aikhoi mioibana sa uchek singbu mamal leitana amadi kanadabu Kana dabagum khali adubu sa uchek sing yaudana aikhoi mioibana malemda hingba ngamloi amadi sa uchek sing gisu aikhoi mioibagum malemda hingbagi hak lai adubu khwaidagi singba jibani hairiba aikhoi mioibana isagi apamba kharagi damak lamlakki sa uchek singbu nungsi haitana hatok piri asumna ngasidi malemda minute manga khudingi mamal yamlaba jiba amama musilakle matam amada Manipurda kai samu amadi samu gandana chingba achauba sa kaya marang kaina leirami adubu makhoi adu ngasidi chinbung wari oina leihore maramasina ngasigi mahairoi amadi naharol singna punsinduna aikhoigi leijariba lamlakki sa uchek sing asibu ngakpi senbiba changi aikhoina aikhoigi mangkhraba mamal yamlaba lamlakki sa uchek sing adubu amuk hanna purakpa ngamdrabasu aikhoigi hojik leijariba sangai amadi lemhauriba lamlakki sa uchek sing asidi aikhoi punna hotnaduna kanminnasi haina phungdokhi Midday Meal Workers Federation of India na sinduna New Delhi da cook sing regular tahalu chahida tha tarani thoi tha khudingi lupa lising kuntaru kusumal piu haiba demand sing taksinduna cook singi oiba parliament march ama ngarang New Delhi da pangthokre ngarang federation na sinduna New Delhi gi jantar mantar da Manipur gi mahut sinba All Manipur Midday Meal Workers Union gi mute sing yauna India gi state amasung union territory kun lomdagi lakpa cook listing manga henbana India gi cook lak ani henbagi mahut sinduna demand kaya ga loinana parliament march pangthokhe khongjang asida maru oiba demand manga yaukhi demand sing adudi Indian Labour Conference ILC gi nifu manga suba recommendation matungina midday meal workers singbu regular worker oina recognize to chahida tha tarani thoi thada khutsumal lupa listing kuntaruk piu midday meal workers sing the pension amasung social security benefits sing piu class 12 phawgi mahairoi sing midday meal scheme gi kanaba fanghalo school sing muthatpa amdi midday meal workers sing lothokpa lepu haibana chingba sing asini Federation ke President Krishna Rai Chatterjee amadi Treasurer Himi Thakur anina luchingduna pangthokhiba Parliament March adubo Center of Indian Trade Union ITU gi General Secretary Tapan Shen na haudokladuna haike madude cook singna magi state singi thakta akanba khongjang sing changsillakibaga aduna national gi thakta mai pakna Parliament March pangthokpa ngamhalaba singi damak state singi cook singbu thagatpa phongdokpaga loinana senjau paiba amadi communal force anigi apunba lenga ki mayokta akanba joint struggle sing changsinduna makhoi gi anti national policies sing hongdokna bo wafam
फोंदोखी हाइना ऑल मणिपुर मिड डे मील वर्कर्स यूनियन पौनाम बाजार की सेक्रेटरी अरामबम थोई चनुना थादोरप चेरोल अमना खंगहलकले District Social Welfare Office Bisnupur na senduna International Day of Persons with Disabilities ki thoram ngarang kumbi da pangthokre amplifying the leadership of person with disabilities for an inclusive and sustainable future haiba thimda Society for Disabled Persons Manipur gi mateng galoinana kumbi lai asoba mandopta miyamdagi Haksang Pibam the Ketnaraba Singi Oiba Thorum Aduda Kumbi Kendragi MLAS Prem Chandra DSW Officer and Jyotis Kumbi Municipal Council ki Chairperson W Priyo Ranjan Wangu Tera Khongram Pansayat ki Administrative Committee ki Chairman P Baleshwar na Maruiba Mithunglen Singwin Saruk Yakhi Thorum Aduda Mimanandraba Mimanadana Hingliba Singda MLAS Prem Chandragi Maikaidagi Ningtham Thagi Kambal Amadi Selgi Tengbang Su Khusinakhi Thoramaduda Society for Disabled Persons Manipur gi Secretary K.S. Iboton Hai Aikhoi Kana Su Soining Banate Icha Singh Miyanga Mimanadre Haiduna Karishu Toba Ngamlaroi Haiduna Hantana Yengomsi Aina Icha Asi Nungsiradi Lekaina Su Nungsigani Hairaduna Makoibu Matau Karamna Wakhal Nungaina Miyam Marakta Punna Hingminanaba Hotnagani Haiba Kanthaminaba Mathok Tai Haiki Amaromda Malem Sinma Thungna Pangthok Nabagung World Disability Day 2024 Amplifying the Leadership of Person with Disabilities for an Inclusive and Sustainable Future Haiba Thimda Oinam Government High School Oinam da Sungarang Pangthokre Samagra Shiksha Journal Education Office Bisnupur Zone 4 Bisnupurna Shaksham Bisnupur Jilaga Khusam Naduna Pangthokiba Thoromaduda Bisnupur District AC to DC Shagol Sem Indrajit ZEO DPO Zone 4B Nongthongbam Jingkai 33 AR Maibam Post ke Captain Sai Bebek Oinam Government High School ki Headmistress in charge Lucy Elangbam Saksham Bisnupur Jilagi President RK Premjitna Thobi Mithunglen Singh Oina Saruk Yakhi Thoromaduda District asida laiba differently able oiraba Mahairui Singh na pangthokiba activities sing display tawkhi loinana Bisnupur District ki tongan tonganba school sing na tamliba differently able oiriba Mahairui Kiana Tongan Tonganba Nat ki Isai Jagoi Singsu Thogal Tauki Thorongi Saruk Ama Oina Satliba Chahi Estida Class 10 Pass Taurakraba differently able Oiraba Mahairoi Mari Dasu Selgi Mana Citation Amadi Khudol Pot Piduna Pungning Thogatki Loinana Saruk Yakiba Mahairui Sing Dasu Mana Piduna Pungning Thogatki Samagra Siksha Bisnupurgi Coordinator Bisnupur Mayang Lambam Sandhyara Nina Fondokibada Haksangi Pibam da Khara Mimana Drabasu Mioi Singsu Able Oiba Mioi Amana Taubangam Daba Top Topa Lam Kayada Matik Magul Laibasu Yamnilai Makoi Bumiam Marakta Tilhanba Ngamnabagi Pandamda Thoramasi Pangthokpani Haiki Identify Tawzaraba Matunda Inclusive Education Laknanaba Makoi Bokogi Marakta Tinanabagi Damakta Koina Angang Singsigi CWS in Hain Bagi Damakta Koina Makose Medical Assessment Came Sile CMO Bisempur District Labor CMO ga koina collaborate tawraga medical assessment silaba matung angang singsigi UDID certificate si phangaba matungda akoina angang singse haiba akoigi Bisempur District Moirang amadi Bisnupur block ki laibe school singse karamba mafamda makoise enroll tahallaga makoise akoigi marakta karamna tinhallaga karamna lairek tamangani mayam marakta karamna hingangani amadi makoigi oiba Karam department dagi khudong saba phangani haibana sinbasigi matanga akoigi ID department na hona zabani kahana pisari Ngasidagi hauna Manipur State Transport ki Inter-District Passenger Service haukrabasu passenger sing thoknarakduna Churachandpur tantraga Sanapati tamna chanakibagi mami chauna takhide Hindu Organization kayagi apunba kangbu amana Manipur gi irang asigi matangda memorandum pishin khraba matung PM Office na Manipur lengakta Manipur gi hojik oiriba feba masigi matangda report pikhalaknaba khangalakkhre
Thasigi amada khongham mayai laikai dagi mioi aman laikidaba thodokta chenabani haiba mioi taru police na faba ngamkhibaga loinana makataba wahang pahang chathaba hokre. Amade Miam dagi sale gi demand tawbada chenabani haiba lona thingkraba KCP PWG gi mioi mari khulai ga konana Manipur police na phaba ngamkre. Hauzik fawbagi ISCOM news na pisaba Manipuri pau matang asil loizere mining tabiri basingba mukana khuramjari.